ꯑꯍꯥꯟꯕꯃꯛꯇꯗ ꯅꯄꯥꯆꯧ ꯑꯣꯐꯤꯁꯤꯌꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯅꯄꯥꯆꯧ ꯑꯣꯐꯤꯁꯤꯌꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯅꯨꯃꯤꯠꯇꯨ ꯑꯅꯧꯕ ꯁꯦꯁꯟ ꯍꯧꯕꯒꯤ ꯑꯍꯥꯟꯕ ꯁ꯭ꯀꯨꯜ ꯀꯥꯕ ꯅꯨꯃꯤꯠ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨ ꯀꯨꯏꯅ ꯎꯅꯔꯨꯗ꯭ꯔꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯃꯌꯥꯝ ꯄꯨꯂꯞ ꯊꯦꯡꯅꯕꯗꯨꯗ ꯃꯌꯥꯝꯗꯣ ꯍꯔꯥꯎ ꯇꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯑꯝꯃꯤ꯫ ꯀ꯭ꯂꯥꯁ 10ꯒꯤ ꯀꯥꯗ ꯑꯣꯖꯥ ꯆꯪꯂꯛꯇꯨꯅ ꯑꯦꯇꯦꯟꯗꯦꯟꯁ ꯂꯧꯕ ꯍꯧꯔꯝꯃꯤ꯫ ꯑꯦꯇꯦꯟꯗꯦꯟꯁ ꯂꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯣꯖꯥꯅ ꯑꯗꯨꯅ "ꯑꯉꯥꯡꯁꯥ, ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯁ꯭ꯀꯨꯜ ꯁꯦꯁꯟ ꯍꯧꯕ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯅ ꯑꯅꯧꯕ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯑꯔꯤꯕ ꯁꯥꯇ꯭ꯔꯁꯤꯡꯁꯨ ꯌꯥꯎꯔꯤ, ꯑꯗꯨꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯃꯌꯥꯝꯁꯦ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯣꯏꯅ ꯁꯦꯜꯐ ꯏꯟꯇ꯭ꯔꯣꯗ꯭ꯌꯨꯁ ꯇꯧꯁꯤ." ꯇꯟꯖꯥ ꯑꯗꯨꯗ ꯕꯤꯕꯥꯔꯦꯜ "ꯃꯦ ꯑꯥꯏ ꯀꯝ ꯏꯟ ꯁꯔ?" ꯃꯌꯥꯝꯗ ꯕꯤꯕꯥꯔꯦꯜꯗ ꯄꯨꯟꯅ ꯌꯦꯡꯈꯤ꯫ ꯇꯤꯆꯔ ꯑꯣꯖꯥ ꯑꯗꯨꯅ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯒ "ꯕꯤꯕꯥꯔꯦꯜ, ꯆꯪꯉꯨ." ꯕꯤꯕꯥꯔꯦꯜ "ꯊꯦꯡꯛ ꯌꯨ ꯁꯔ." ꯑꯣꯖꯥ ꯑꯗꯨꯅ "ꯀꯩꯒꯤꯅꯣ ꯕꯤꯕꯥꯔꯦꯜ, ꯑꯍꯧꯕ ꯅꯨꯃꯤꯠꯁꯤꯗ ꯅꯪꯅ ꯊꯦꯡꯂꯛꯂꯤꯕꯁꯤ? ꯉꯟꯅ ꯂꯥꯛꯄ ꯌꯥꯗ꯭ꯔꯣ?" "ꯑꯣ, ꯐꯔꯦ. ꯃꯐꯝꯗ ꯐꯝꯃꯨꯔꯣ, ꯆꯠꯂꯣ. ꯍꯌꯦꯡꯗꯩꯗꯤ ꯉꯟꯅ ꯂꯥꯛꯎꯀꯣ." ꯕꯤꯕꯥꯔꯦꯜ "ꯍꯣꯏ ꯁꯔ." ꯑꯣꯖꯥ "ꯀꯥꯏ ꯌꯧꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤꯗꯣ? ꯃꯈꯥ ꯍꯥꯏꯔꯛꯎ ꯕꯦꯝꯃ, ꯅꯪ ꯑꯅꯧꯕ꯭ꯔꯥ? ꯅꯪ ꯃꯤꯡ ꯀꯩ ꯀꯧꯕ? ꯍꯥꯟꯅ ꯀꯥꯏꯗ ꯇꯝꯃꯛꯄ?" ꯇꯅꯨꯖꯥ "ꯁꯔ, ꯑꯩ ꯇꯅꯨꯖꯥ ꯀꯧꯖꯩ. ꯑꯩ ꯍꯥꯟꯅ AD ꯏꯪꯂꯤꯁ ꯁ꯭ꯀꯨꯜꯗ ꯇꯝꯖꯔꯛꯏ." ꯑꯁꯨꯝꯅ ꯃꯊꯪ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯕꯤꯕꯥꯔꯦꯜꯒꯤ ꯇꯔꯟ ꯑꯣꯏꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯑꯣꯖꯥꯅ ꯕꯤꯕꯥꯔꯦꯜꯕꯨ ꯀꯧꯊꯣꯛꯏ꯫ ꯑꯣꯖꯥ "ꯑꯉꯥꯡꯁꯥ, ꯃꯍꯥꯛ ꯑꯁꯦ ꯍꯥꯟꯅꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅꯗꯤ ꯈꯪꯂꯝꯅꯤ, ꯑꯗꯨꯕꯨ ꯑꯅꯧꯕ ꯁꯥꯇ꯭ꯔꯁꯤꯡꯅꯗꯤ ꯈꯪꯂꯝꯈꯤꯔꯣꯏ꯫ ꯃꯍꯥꯛ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯇꯣꯞꯄꯔꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯕꯤꯕꯥꯔꯦꯜ꯫ ꯇꯨꯡꯒꯤ ꯑꯁꯥ ꯌꯥꯝꯅ ꯂꯩꯕ, ꯁ꯭ꯀꯨꯜꯁꯤꯒꯤ ꯑꯆꯧꯕ ꯃꯥꯏ ꯄꯨꯔꯛꯀꯗꯕ, ꯍꯣꯠꯅꯕ ꯌꯥꯝꯅ ꯀꯟꯕ ꯑꯉꯥꯡꯅꯤ꯫ ꯅꯈꯣꯏꯁꯨ ꯃꯍꯥꯛꯀꯤ ꯃꯇꯧ ꯇꯝꯗꯨꯅ ꯂꯥꯏꯔꯤꯛꯇ ꯊꯋꯥꯏ ꯌꯥꯎꯗꯨꯅ ꯀꯟꯅ ꯍꯣꯠꯅꯒꯗꯕꯅꯤꯀꯣ." ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯑꯣꯖꯥ ꯑꯗꯨꯒ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯒ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯀ꯭ꯂꯥꯁ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯣꯖꯥ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯊꯣꯛꯄ ꯂꯩꯅꯔꯝꯃꯤ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ꯫ ꯑꯣꯖꯥ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁ꯭ꯌꯥꯝ ꯕꯤꯕꯥꯔꯦꯜꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯃꯥꯟꯅꯕ ꯑꯃꯅꯤ꯫ ꯁ꯭ꯌꯥꯝꯅ ꯋꯥꯔꯤ ꯍꯧꯔꯛꯂꯝꯃꯤ꯫ ꯁ꯭ꯌꯥꯝ "ꯚꯥꯏ, ꯋꯥ ꯑꯃ ꯍꯪꯒꯦ, ꯁꯦꯡꯅ ꯈꯨꯝꯃꯨꯀꯣ." ꯕꯤꯕꯥꯔꯦꯜ "ꯀꯩꯅꯣ ꯍꯪꯉꯣ ꯚꯥꯏ." ꯁ꯭ꯌꯥꯝ "ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏ ꯊꯤꯒꯠꯂꯤꯁꯤ ꯀꯩꯒꯤꯅꯣ? ꯂꯥꯏꯔꯤꯛꯇꯤ ꯍꯩꯕꯨ ꯅꯪꯁꯦ ꯃꯥꯏ ꯈꯨꯁꯣꯟꯗꯤ ꯂꯩꯇ꯭ꯔꯦ." ꯕꯤꯕꯥꯔꯦꯜ "ꯀꯩꯅꯣ, ꯑꯁꯤꯗꯤ ꯑꯩ ꯃꯁꯥꯒꯤꯅꯤ, ꯍꯥꯟꯅꯒꯤꯗꯒꯤ ꯅꯪ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ?" ꯁ꯭ꯌꯥꯝ "ꯍꯣꯏ, ꯑꯗꯨꯕꯨꯗꯤ ꯈꯪꯉꯤ, ꯑꯗꯣ ꯑꯩꯉꯣꯟꯗꯕꯨꯗꯤ ꯅꯪꯁꯦ ꯏꯀꯥꯏꯗꯦꯅꯦ. ꯑꯗꯣ ꯃꯤꯉꯣꯟꯗꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯀꯥꯏꯔꯤꯁꯤ ꯀꯩꯒꯤꯅꯣ?" ꯕꯤꯕꯥꯔꯦꯜ "ꯇꯣꯛꯑꯁꯦ ꯁꯤ ꯋꯥꯁꯦ ꯚꯥꯏ. ꯑꯗꯣ ꯍꯌꯦꯡ ꯅꯪ ꯁ꯭ꯀꯨꯜ ꯂꯥꯛꯀꯗ꯭ꯔꯣ?" ꯁ꯭ꯌꯥꯝ "ꯑꯩꯈꯣꯏꯗꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯂꯥꯏꯔꯤꯛ ꯍꯩꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯅ ꯂꯥꯛꯅꯤꯡꯗꯦꯗ. ꯀ꯭ꯂꯥꯁꯁꯨ ꯁꯨꯅ ꯇꯧꯈꯤꯔꯣꯏ, ꯃꯇꯝ ꯈꯔ ꯂꯦꯞꯈꯤꯒꯦ ꯈꯜꯂꯤ." ꯕꯤꯕꯥꯔꯦꯜ "ꯀꯩꯒꯤ ꯂꯦꯞꯇꯣꯏꯕ? ꯌꯨꯝꯗ ꯀꯩꯗꯧ ꯂꯩꯒꯦ ꯍꯥꯏꯅꯣꯕ ꯅꯪ?" ꯁ꯭ꯌꯥꯝ "ꯀꯩꯗꯧꯔꯨꯅꯤꯒꯦ, ꯃꯥꯒ ꯑꯃꯨꯛ ꯎꯅ, ꯑꯃꯨꯛ ꯀꯣꯏꯕ ꯆꯠ ꯇꯧ ꯂꯩ ꯇꯥꯔꯦꯗꯅ." ꯕꯤꯕꯥꯔꯦꯜ "ꯃꯥ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯍꯥꯏꯁꯦ?" ꯁ꯭ꯌꯥꯝ "ꯑꯣ, ꯅꯨꯡꯁꯤꯕꯤ, ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤꯕꯤ, ꯃꯥꯒ ꯎꯅꯔꯒ ꯂꯩꯔꯨꯒꯦ." ꯕꯤꯕꯥꯔꯦꯜ "ꯎꯁ, ꯋꯥꯔꯤꯗꯤ. ꯑꯗꯨꯕꯨ ꯄꯥꯕꯨꯡ ꯍꯣꯏꯅ ꯉꯥꯡꯉꯣꯏꯗ꯭ꯔꯣ?" ꯁ꯭ꯌꯥꯝ "ꯃꯣꯏ ꯈꯪꯉꯣꯏꯗ. ꯁ꯭ꯀꯨꯜ ꯂꯥꯛꯄꯅꯦꯅ ꯂꯥꯛꯑꯅꯤ, ꯑꯗꯨꯒ ꯃꯥꯒ ꯁꯤꯗꯕꯨ ꯃꯣꯏꯅ ꯈꯪꯈꯤꯗ꯭ꯔꯣꯕ?" ꯕꯤꯕꯥꯔꯦꯜ "ꯏꯁ, ꯋꯥꯔꯤꯒꯗꯤ. ꯍꯩ, ꯀꯥꯔꯟ ꯇꯥꯅꯨ, ꯂꯥꯛꯇ ꯌꯥꯔꯣꯏ. ꯑꯩ ꯏꯊꯟꯗ ꯅꯨꯡꯉꯥꯏꯔꯣꯏꯕ. ꯑꯩ ꯏꯊꯟ ꯐꯝꯕꯗꯣ ꯇꯜꯂꯦꯕ." ꯁ꯭ꯌꯥꯝ "ꯈꯪꯗꯦ, ꯑꯗꯨꯒꯤ ꯋꯥꯗꯨꯃ. ꯚꯥꯏ, ꯑꯩꯗꯤ ꯂꯥꯛꯑꯣꯏꯀꯣ." ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯇꯅꯨꯖꯥ "ꯁꯤꯃꯥ, ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ. ꯉꯁꯥꯏ ꯑꯣꯖꯥꯅ ꯃꯁꯛ ꯇꯥꯛꯄ ꯅꯨꯄꯥꯗꯣ ꯀꯃꯥꯏꯅ ꯇꯧꯒꯦ? ꯍꯥꯏꯗꯤ ꯃꯥꯁꯦ ꯐꯕ꯭ꯔꯕ? ꯃꯑꯣꯡꯒꯗꯤ ꯌꯥꯝꯅ ꯏꯄꯪ ꯄꯪꯕ ꯌꯥꯝ ꯃꯥꯜꯂꯦ. ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯒꯦ?" ꯁꯤꯃꯥ "ꯅꯪꯁꯨ ꯍꯧꯕꯒ ꯃꯤ ꯈꯟꯕ ꯍꯩꯔꯦꯗ. ꯑꯩꯗꯤ ꯀꯩꯀꯩ ꯍꯪꯗꯧ ꯃꯥꯜꯂꯨꯔꯦ, ꯑꯗꯨꯒ ꯂꯥꯏꯟ ꯀ꯭ꯔꯣꯁ ꯇꯧꯔꯛꯀꯦ ꯇꯧꯔꯤ." ꯇꯅꯨꯖꯥ "ꯑꯁ ꯅꯠꯇꯦꯕ. ꯑꯗꯨꯒꯤ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ, ꯃꯥꯗꯣ ꯇꯣꯞꯄꯔꯅꯤ ꯍꯥꯏꯔꯒ ꯏꯄꯪ ꯄꯪꯅ ꯎꯕꯗꯨꯗ ꯍꯪꯕꯅꯦ.
ꯑꯗꯨ ꯑꯗꯥꯒꯤ ꯅꯠꯇꯦ ꯀꯩꯅꯣꯅꯤ ꯁꯤꯃ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯃꯥꯁꯦ ꯌꯥꯝꯅꯗꯤ ꯏꯀꯥꯏ ꯊꯤꯒꯟꯕꯅꯦ ꯑꯗꯣ ꯄꯪꯗꯤ ꯄꯪꯗꯕꯅꯦ ꯃꯕꯨꯛ ꯌꯥꯝ ꯐꯕꯅꯦ ꯅꯨꯄꯤ ꯑꯉꯥꯡ ꯑꯃꯠꯇꯒ ꯋꯥꯔꯤ ꯇꯧꯗꯕꯅꯦ ꯂꯥꯏꯔꯤꯛ ꯑꯃꯒ ꯑꯗꯨꯝ ꯂꯩꯕꯅꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯝꯗꯁꯨ ꯂꯥꯏꯕ꯭ꯔꯦꯔꯤꯗ ꯑꯣꯖꯥꯁꯤꯡꯅ ꯌꯥꯝ ꯌꯥꯕꯅꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯣꯞꯄꯔ ꯇꯥꯕꯅꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁ꯭ꯀꯨꯜꯁꯤꯗ ꯇꯣꯞꯄꯔ ꯂꯧꯔꯤꯁꯦ ꯃꯥ ꯈꯛꯇꯅꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯝꯄꯤꯇꯤꯁꯟ ꯀꯌꯥꯗꯁꯨ ꯐꯥꯔꯁꯇ ꯇꯥꯔꯒ ꯂꯥꯛꯄꯅꯦ ꯍꯣꯠꯅꯕ ꯌꯥꯝ ꯀꯟꯕ ꯃꯤꯅꯤꯗ ꯑꯩꯈꯣꯏꯒ ꯃꯥꯟꯅ ꯄꯣꯟꯇꯦ ꯇꯅꯨꯖꯥ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯃꯥꯅ ꯑꯣꯖꯥꯅ ꯃꯥꯕꯨ ꯃꯁꯛ ꯇꯥꯛꯄꯗ ꯅꯣꯊꯔꯒ ꯃꯃꯥꯏꯒ ꯉꯥꯡꯈꯠꯂꯒ ꯑꯗꯨꯝ ꯂꯩꯔꯤꯗꯣ ꯁꯤꯃ ꯃꯥꯗꯤ ꯏꯀꯥꯏ ꯊꯤꯒꯟꯕꯅꯤ ꯑꯗꯨꯅꯅꯤ ꯃꯥꯅ ꯇꯥꯛꯊꯣꯛꯄꯁꯦ ꯍꯩꯅꯗꯕ ꯑꯗꯨꯅꯅꯤ ꯇꯅꯨꯖꯥ ꯅꯪꯅ ꯀꯃꯥꯏ ꯈꯪꯉꯤꯕ ꯅꯨꯄꯤ ꯑꯃꯠꯇ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯍꯥꯏꯔꯒ ꯃꯥꯒꯤ ꯃꯔꯝꯗ ꯅꯪꯅ ꯁꯨꯛ ꯌꯥꯝꯅ ꯈꯪꯉꯤꯁꯦ ꯅꯪꯗꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯕ꯭ꯔꯣ ꯍꯥ ꯁꯤꯃ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯃꯥ ꯍꯣꯏꯅ ꯋꯥꯔꯤ ꯂꯤꯕꯗꯒꯤ ꯈꯪꯕꯅꯤ ꯑꯗꯨ ꯃꯥꯁꯦ ꯁ꯭ꯀꯨꯜꯗꯇ ꯅꯠꯇꯦ ꯁꯤ ꯃꯑꯣꯡꯁꯦ ꯃꯌꯨꯝꯗꯁꯨ ꯑꯗꯨꯝ ꯇꯧꯕꯅꯤ ꯇꯟꯖꯥꯗꯨꯗ ꯄ꯭ꯔꯤꯌꯥꯅ ꯏꯁ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯇꯥꯏꯞꯇ ꯃꯌꯨꯝꯗꯁꯨ ꯑꯗꯨꯝ ꯇꯧꯕꯅꯤ ꯀꯥꯏꯅ ꯌꯥꯝ ꯈꯪꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯍꯥ ꯁꯤꯃ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗꯒꯤꯅꯤ ꯃꯃꯥ ꯍꯣꯏꯅ ꯋꯥꯔꯤ ꯂꯤꯕꯗꯒꯤ ꯈꯪꯕꯅꯤ ꯑꯗꯨ ꯃꯥꯁꯦ ꯁ꯭ꯀꯨꯜꯗꯇ ꯅꯠꯇꯦ ꯁꯤ ꯃꯑꯣꯡꯁꯦ ꯃꯌꯨꯝꯗꯁꯨ ꯑꯗꯨꯝ ꯇꯧꯏ ꯍꯥꯏꯌꯦ ꯑꯗꯨꯅꯤ ꯁꯤꯃ ꯑꯣ ꯃꯥꯅꯦ ꯃꯥꯅꯦ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯗꯣꯏꯅꯤ ꯅꯣꯏ ꯈꯜꯂꯛꯄ꯭ꯔꯣ ꯔꯣꯁꯅꯤ ꯃꯁꯥ ꯇꯥꯈ꯭ꯔꯕꯣ ꯅꯪꯒꯤꯗꯨꯕꯣ ꯃꯃꯤꯗ ꯊꯥ 3 ꯅꯨꯡꯁꯤꯅꯩ ꯃꯁꯥ ꯇꯥꯕ ꯅꯨꯃꯤꯠꯇ ꯀꯥꯏꯅꯩꯗꯣ ꯇꯥꯗꯣꯏꯔꯕ ꯄꯨꯟꯅ ꯑꯃꯨꯛꯁꯨ ꯅꯨꯃꯤꯠꯅꯩ ꯃꯌꯥꯝꯗꯣ ꯇꯅꯨꯖꯥ ꯌꯥꯔꯦꯁꯦ ꯍꯌꯦꯡ ꯁ꯭ꯀꯨꯜ ꯂꯥꯛꯅꯗ꯭ꯔꯣ ꯈꯔ ꯑꯃꯅ ꯂꯥꯛꯅꯤ ꯍꯥꯏ ꯈꯔ ꯑꯃꯅ ꯂꯥꯛꯑꯣꯏ ꯍꯥꯏꯔꯝꯃꯤ ꯁꯤꯃ ꯅꯪꯗꯤ ꯂꯥꯛꯑꯣꯏꯗ꯭ꯔꯣ ꯔꯣꯁꯅꯤꯁꯨ ꯂꯥꯛꯇꯣꯏꯔꯣ ꯁꯤꯃ ꯂꯥꯛꯅꯤ ꯑꯩꯗꯤ ꯁ꯭ꯀꯨꯜ ꯂꯦꯞꯄ ꯌꯥꯗꯦ ꯎꯗ꯭ꯔꯗꯤ ꯑꯩ ꯌꯨꯝꯗ ꯂꯩꯕ ꯉꯝꯗꯦ ꯑꯗꯨꯅ ꯃꯥ ꯎꯕ ꯐꯪꯅꯕ ꯂꯥꯛꯇꯣꯏꯅꯤ ꯔꯣꯁꯅꯤ ꯈꯪꯗꯦ ꯑꯩꯗꯤ ꯀ꯭ꯂꯥꯁꯁꯨ ꯁꯨꯅ ꯇꯧꯗꯕꯅꯤꯅ ꯇꯟꯕꯨ ꯇꯜꯂꯤꯗ ꯑꯗꯨ ꯅꯪꯗꯤ ꯂꯥꯛꯇꯣꯏꯔꯣ ꯇꯅꯨꯖꯥ ꯑꯩꯁꯨ ꯌꯥꯝ ꯇꯜꯂꯦ ꯃꯇꯝ ꯈꯔ ꯂꯩꯔꯒꯦ ꯀꯥꯔꯛꯁꯤꯔꯥ ꯈꯟꯕꯩ ꯋꯥꯅꯤ ꯃꯃꯥꯅꯗꯤ ꯌꯥꯔꯛꯇꯧꯗꯤ ꯃꯥꯟꯗꯦ ꯇꯧꯔꯤꯁꯦ ꯔꯣꯁꯅꯤ ꯅꯣꯏ ꯅꯃꯥꯗꯣ ꯌꯥꯝ ꯁꯥꯊꯤꯕ꯭ꯔꯣ ꯇꯅꯨꯖꯥ ꯁꯥꯊꯤꯕꯩ ꯋꯥꯗꯤ ꯏꯕꯦꯝꯃ ꯄꯨꯔꯥ ꯂꯦꯗꯤ ꯍꯤꯠꯂꯔꯅꯤ ꯑꯗꯨꯁꯨ ꯑꯌꯧꯕꯤ ꯀꯟꯊꯤꯡꯕꯤꯅꯤ ꯁꯤꯃ ꯑꯁ ꯍꯌꯦꯡꯋꯥꯏ ꯅꯣꯏꯗꯒ ꯂꯥꯛꯇꯧ ꯇꯜꯂꯤꯍꯦ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯄꯗ ꯗꯨꯠꯇ ꯅꯣꯡꯃꯩꯒ ꯄꯨꯊꯣꯔꯛꯑꯒ ꯀꯟꯊꯔꯛꯑꯗꯤ ꯑꯁ ꯒꯨꯂꯥꯞꯇ ꯂꯦꯗꯤꯁꯤ ꯒꯨꯂꯥꯞꯇ ꯇꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯝ ꯕꯣꯗꯤ ꯁꯥꯕꯩ ꯋꯥꯅꯤꯅꯦ ꯁꯧꯒ꯭ꯔꯤꯗ ꯑꯗꯨꯝ ꯅꯥꯀꯨꯞꯄꯤ ꯈꯔꯒ ꯊꯣꯡꯉꯤꯗꯅ ꯃꯌꯥꯝ ꯂꯣꯏ ꯇꯟꯖꯥꯗꯨꯗ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯇꯧꯗꯦ ꯂꯥꯏꯔꯤꯛꯀꯤ ꯃꯔꯝꯗꯤ ꯂꯦꯗꯤ ꯍꯤꯠꯂꯔꯅꯤ ꯍꯥꯏꯁꯦ ꯑꯇꯩꯕꯨꯗꯤ ꯐꯩꯗ ꯔꯣꯁꯅꯤ ꯑꯩꯈꯣꯏꯗꯤ ꯌꯥꯎꯅ ꯈꯜꯂꯨꯔꯦ ꯍꯦ ꯅꯣꯏꯁꯨ ꯋꯥꯈꯜꯗꯤ ꯋꯥꯡꯉꯤꯍꯦ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯂꯩꯔꯒ ꯑꯣꯖꯥ ꯆꯪꯂꯛꯇꯅ ꯀ꯭ꯂꯥꯁ ꯃꯊꯪ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯣꯖꯥ ꯆꯪꯂꯛꯇꯨꯅ ꯀ꯭ꯂꯥꯁ ꯃꯊꯪ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯨꯡ ꯇꯥꯔꯛꯇꯨꯅ ꯁꯨꯇꯤ ꯃꯇꯝ ꯑꯣꯏꯔꯛꯈꯤ ꯕꯦꯜꯁꯨ ꯇꯟꯖꯥ ꯆꯥꯅ ꯇꯥꯔꯛꯈꯤ ꯃꯌꯥꯝꯗꯣ ꯃꯥꯒꯤ ꯕꯦꯛ ꯌꯥꯟꯗꯅ ꯃꯔꯤ ꯂꯣꯏꯅ ꯊꯣꯛꯅꯔꯝꯃꯤ ꯐꯤꯋꯥꯔꯦꯜꯁꯨ ꯁ꯭ꯌꯥꯝꯒ ꯄꯨꯟꯅ ꯊꯧꯃꯤꯟꯅꯔꯝꯃꯤ ꯀꯅꯥꯕꯨꯁꯨ ꯉꯥꯏꯔꯕ ꯇꯧꯗꯨꯅ ꯌꯨꯝ ꯌꯧꯅꯕ ꯆꯠꯄ ꯍꯧꯔꯤ ꯇꯨꯡꯂꯣꯝꯗꯁꯨ ꯇꯅꯨꯖꯥ ꯍꯣꯏ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯆꯠꯂꯤ ꯇꯟꯖꯥꯗꯨꯗ